ꯑꯩꯈꯣꯏ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛꯅꯤ ꯑꯗꯨꯅ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯩꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯉꯥꯏꯐꯗꯅ ꯗꯔꯀꯥꯔ ꯇꯥꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠꯁꯨ ꯂꯩ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯂꯩꯔꯤꯕ ꯑꯣꯜ ꯋꯦꯗꯔ ꯔꯨꯂꯤꯡ ꯑꯣꯏꯒꯦꯔꯥ ꯑꯣꯄꯣꯖꯤꯁꯟ ꯑꯣꯏꯒꯦꯔꯥ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠꯁꯤ ꯑꯩ ꯋꯥꯈꯜꯗ ꯂꯣꯏꯅꯃꯛ ꯄꯥꯝꯃꯝꯒꯅꯤꯅ ꯈꯜꯂꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯨ ꯄꯥꯝꯕ ꯄꯣꯠ ꯑꯃꯅꯤ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯃꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯤ ꯑꯥꯔꯁꯤꯅ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯗꯨꯅ ꯂꯩꯔꯦ ꯑꯗꯣ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯒꯚꯔꯅꯔ ꯎꯅꯩ ꯑꯗꯨꯅ ꯌꯥꯔꯤꯈꯩꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠꯁꯤ ꯍꯜꯂꯛꯅꯅꯕ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯁꯔꯇꯟ ꯗꯤꯃꯥꯟꯁ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯄ꯭ꯂꯦꯁ ꯇꯧꯋꯤ ꯒꯚꯔꯅꯔꯗ ꯂꯥꯏꯛ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯃꯃꯥꯡꯒꯤ ꯇꯥꯡ 9ꯗ ꯍꯥꯡꯗꯣꯛꯀꯅꯤꯅ ꯇꯧꯔꯝꯕꯗꯣ ꯃꯗꯨ ꯉꯝꯈꯤꯗꯕꯗꯣ ꯃꯗꯨ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯏꯟ ꯑ ꯄꯤꯁꯐꯨꯜ ꯀꯣꯑꯣꯔꯗꯤꯅꯦꯠ ꯋꯦ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯕꯤꯌꯨꯅ ꯍꯥꯏꯔꯝꯃꯤ ꯃꯣꯏꯅꯁꯨ ꯌꯥꯝ ꯀꯟꯅ ꯃꯗꯨꯒꯤꯗꯨꯗ ꯆꯪꯁꯤꯜꯂꯤꯅ ꯍꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯦꯛꯁꯄꯦꯛ ꯇꯧꯋꯤ ꯊꯨꯅ ꯍꯥꯡꯗꯣꯛꯄꯤꯔꯛꯄ ꯑꯗꯨꯒ ꯃꯌꯥꯝꯁꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯑꯦꯠꯂꯤꯁ ꯀꯩꯅꯣ ꯑꯣꯏꯗꯅꯕ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯗꯤꯁꯥꯝ ꯇꯧꯋꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯅꯣꯡꯃꯩꯁꯤꯡ ꯀꯩꯀꯥ ꯂꯧꯈꯠꯂꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯉꯔꯥꯡ ꯅꯍꯥꯟ ꯚꯤꯗꯤꯑꯣꯗꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯀꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯐꯨꯔꯨꯞꯀꯤ ꯐꯤꯔꯥꯟ ꯀꯩꯀꯥꯗ ꯃꯣꯏꯅ ꯗꯤꯁꯀ꯭ꯔꯦꯠ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯎꯠꯇꯅ ꯈꯣꯠꯇꯅ ꯅꯣꯡꯃꯩꯒ ꯄꯥꯏꯔꯒ ꯀꯩꯅꯣ ꯇꯧꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯅꯤꯡꯗꯦ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕ ꯃꯤꯁꯦ ꯐꯥꯒꯠꯄꯗ ꯅꯠꯇꯅ ꯆꯤꯡꯗ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯂꯩꯕ ꯒ꯭ꯔꯨꯞꯁꯤꯡ ꯃꯗꯨꯒꯨꯝꯕꯗꯒꯤ ꯏꯜꯂꯤꯒꯜ ꯋꯦꯄꯟꯁꯀꯨꯝꯕ ꯂꯩꯔꯝꯕ ꯈꯣꯠꯄ ꯂꯩꯔꯝꯕ ꯃꯌꯥꯝꯁꯦ ꯃꯗꯨ ꯌꯥꯝ ꯊꯨꯅ ꯐꯒꯠꯄꯤꯌꯨ ꯑꯗꯨꯒ ꯃꯁꯤꯒꯨꯝꯕꯁꯦ ꯑꯃꯨꯛ ꯇꯧꯍꯟꯗꯅꯕ ꯍꯥꯏꯗꯅ ꯒꯚꯔꯅꯔꯅꯁꯨ ꯐꯥꯕ ꯌꯥꯕ ꯐꯥꯔꯦ ꯑꯗꯨꯒ ꯑꯇꯩ ꯀꯩꯅꯣ ꯇꯧꯕ ꯃꯌꯥꯝꯁꯨ ꯐꯥꯒꯅꯤ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯑꯦꯁꯣꯔ ꯇꯧꯔꯛꯏ ꯑꯗꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯀꯩꯀꯥꯒꯤ ꯆꯪꯐꯝ ꯀꯩꯀꯥ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯍꯥꯡꯗꯣꯛꯅꯕ ꯃꯥꯅ ꯂꯣꯏꯅꯃꯛ ꯁꯤꯜꯂꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯦꯁꯣꯔꯦꯟꯁꯁꯤ ꯇꯧꯋꯤ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏꯅ ꯄꯥꯝꯕꯁꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯍꯜꯂꯛꯄ ꯑꯗꯨꯒ ꯁ꯭ꯇꯦꯠꯀꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯒ ꯇꯥꯟꯅꯔꯒ ꯑꯗꯨꯒ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀ ꯃꯃꯥꯡ ꯀꯩꯅꯣ ꯇꯧꯃꯤꯟꯅꯔꯒ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯃꯤꯟꯅꯔꯒ ꯁ꯭ꯇꯦꯠꯁꯤꯗ ꯄꯤꯁꯐꯨꯜꯂꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯌꯥꯝ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯂꯣꯏꯅꯅ ꯂꯩꯔꯤꯕ ꯏꯁꯨꯁ ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯋꯦꯗꯔ ꯏꯠꯁ ꯏꯂꯤꯒꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁ ꯋꯦꯗꯔ ꯏꯠꯁ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯑꯣꯔ ꯑꯦꯐ ꯑꯦꯝ ꯑꯥꯔ ꯂꯩꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯔꯥꯏꯠꯐꯨꯜꯂꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯦꯒꯣꯁꯤꯌꯦꯁꯟꯒꯤ ꯇꯦꯕꯜꯗ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯗꯨꯅꯣꯃ ꯂꯩꯔꯒ ꯃꯗꯨꯒꯤ ꯑꯐꯕ ꯄꯣꯔꯛꯑꯒ ꯁ꯭ꯇꯦꯠꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯁꯥꯟꯇꯤ ꯂꯩꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯊꯕꯛꯁꯤꯡ ꯗꯦꯕꯂꯞꯃꯦꯟꯠ ꯀꯩꯀꯥꯗ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯄ ꯑꯗꯨꯒ IDPꯁꯤꯡ ꯀꯩꯀꯥꯁꯤ ꯃꯐꯝ ꯆꯥꯅ ꯍꯟꯖꯟꯕ ꯉꯝꯅꯕ ꯍꯥꯏꯗꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ